ꯑꯩꯈꯣꯏ ꯊꯧꯔꯥꯅꯤ ꯃꯆꯥ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤꯅꯦ ꯁꯨꯃꯥꯏꯅ. Hello everyone, welcome and welcome back to my YouTube channel. Mayam boygi video siga taram noksari. Ngasi se mayam akhoi Yaosang Bhandara Chaba ko. Ngasi Sunday su oya jam mata sare. Ado sakhi ba igi Yaosang gi video su dugaiti Yaosang da nakatheng ni ba satpagi video su mayam na jamna support tobire. Akhoi Bhandara do kamai to ena mayam da sum share da rake akhoi mayam pullaga kai sami nei kamai na harau mi nei ena ko mayam ado ye salu kike ai ga satpagi chise mayam su lae ado mafam da jara sum pullage mayam da. Ngasi akhoi Yaosang bikhani bai Bhandara Chaba se chisi oi da lai siga jawre chisi oi zum singi manung sanga musum ulage mayam da akhoi gi mause jam jam mani aba handaki akhoi gi Yaosang gi Bhandara se kedaure kedaure tu roban ne akhoi Bhandara se mayam ngasi akhoi gi thaurani masana thongini paneer hana thongi adu loraga atai thongdoi ni mayam da sumulake kai kai thong ba haina akhoi mathel sing si su lake mayam da sum akhoi gi Yaosang Bhandara se mayam mau mayam sing na ne sumaina sin lang na ne mateng pangi thaurani masada ado sumulake akhoi gi mau mayam sing na kai kai mateng pangi noina sondana khamen fry gi khamen sumai soire hinjang gi nga thongbagi alu soire sondana salad ki thabak tauri maige madana sinju gi thabak tauri loina mai gi department lauraga sum thabak suri aduni mayam punna samina base jam nungai bani sinju soibana gi duty tare ngasi sida sinju soiri asida nga tauri asondana chami sa kai haidona haro ai sinju soiri ai khut su halle moi na do ai na keng na jula sa kai haidona itu sida ice cream cherry cutie pie beautiful kai kauri nene na kai kauri nonda kai kauri na hairo nene kai kauri nonda kai beautiful sida akhoi gi anova mau anovi akhoi thaurani masana haji nga ngauri khara hauna thongo ko adi gong ga jana ma soi na loi da siga son dana sinju tauri che thanga ma le ai soi ra ma khusao mani ne salad se chawni chik da sigana salad soi adigai di sina khamen fry hoi male besan powder so hau bani sum wa senior ma sona junior ma taga haurani masak phajaba mina lon mani na ising yam haba me ai lo thui ni masak phajaba mina lo la di hauni mena harau thone masak phajaba mina lo la di hau doi ni phaja thoya jam phajana semine se sumaina jamna sisi hoigi asigana mayam akhoi sak sa dingada thabak loisalakpada mayam sa thakminari mixer chanaga biscuit ka sumaina sa ga thai abako aduni mayam punna sumai sa base asumne likna sar su sum hawani haiduni ado Yaosang Bhandara se ngasi jam nungai dori mayam sa su jam hawramme mayam na makha ta na sum yengbiu fajare sijani se video da laktai ni se fajana post bi hawra fajana na hawra si ba Dadri jaraba mayam photo nam dei tauri se group photo na te sidi khara wali mi sai dei akhoni mang ja holo son dagi photo nami hamda sis mo abhi yape dekho
คอยรำเยอะดิมายามเอาคอยจักจ้านะบลายหัวจีคอยโฟโต้โฟโต้ชูตตัวดิตัวเยี่ยงอ่ะสินุสิจะกันมึงไงให้บัดดี้พัดเต้บัดคอยมูพาซาบีอันนี้มูโนบีmau Anobi ani aina chahi taruk purana 3 bosor minus my 6 months so 3 bosor minus because of corona moina Anobi tanobi mau phajadra masak sing se phajadra khoi nun mati mau sing puna phajai la including me Vamos de masak faje ai nu me Ani bamon ani. alo ke da ali biang khak sujawi vamos Sinjugi ni koisa Sinjugi sana kana suri Siga lai da Sinjugi masang asiga khoi hijang thongba sum loi sale hijang mahi hape khabai je khusang amani ne khabai khusang amani Sina khoi ji khamen ji kaino bora hobagi khamen bora hobagi ni Ako hijang se hawgada manbara mayam haibiramo Yaosang Bhandara hijang je hawdi hawgon bani aduga sule sai phajabina thongi Sina sinjugi kaino se tongani ko otonga Chonda kaino do asina khoi nangna asina nama sokkan aina hawdeda asina khoi gi khamen borani aduga gi atai Sina sinju macang sisena siami Sina thongba loire nga loina khandok na thamme salad ki pothai su ready oire saram nai de mulage mayam da Sina sinju gi macang mayam asina iron bagi iron basina Ini sinju gi morong ni how dori bo moro ubada Udah lambda. Ini maga nangga. Ini cicara je. Sinju how ni hai phajana tot kare ha how ni Sise jengo se sonda Sise Ada ni nga hijang jenwi sise se phi phajana siat laga ne nga jeli kanna hijang jeli hai phi to jam mangan thoi sise phajai green se phajai green se green se jam phajai aba sise na hijang jeli sondana ma salad semi jenge se tiu jenge se ek number le sabi se jenge se kai min ko le sabi pari dei sin second sin jenge se kai min ko rijusri pakhang masama pakhang ani ni ko siga ai ma si dia ko ye kai no ni si le sabi ma min se kai ko re hai ro pianabi dei second sin Ridhima jam phajaya maming aduga di akhoi gi sidi akhoi heroine sidi ha Bipansi pakhang ani se hairo se maming Ayush nang idi Ayan hijang hau boro noi kanang hai di ne hau boro se hairo hau boro Hawi haru ne. Kanna haru. Lupa ni si semua kontok ten di mana sih? Hawi haru ne. hau boro Pari hai
ba đúng xí co Paris jam phải ye akhoi Bhandara ge mi sa bagi phamna re iron ba jele akhoi gi Rabina na atai jo haw gi dole porai Tero Milana jongchak lori mayam sa bagi phamda re jongchak lori sonda sonda sa bai pham me mayam ai mu pham mani Mathel se iron bam lei re salad ama lei re sinju am lei re khamen boram lei re sina ilsa thongba lei re hajik sat sana rani hajik pareng se jong akoi hajik sana dare mayam chiche de ulo khajana ase yongchak mayam no kai chakharage sene draw ai yongchak se Hinsang Mathel ahau chaba loiraga kwa mataba mayam loina sanare jam haurame ngasi akhoi Mathel se sak sanaba loiraga mayam ingang sing jagoi sare ingang sing jagoi ki video su matek ma hapam ge ato music ti haparoi ge atoba music oina hapage copyright la ani ingang sing jagoi saba loirakpada mayam mau mayam gi Thabal mu mayam sum mengbiu ado isai di hap tare aba ko sahiyam gi Yaosang Bhandara Chaba ne mayam sum Thabal chongna harau minare Yaosang Bhandara gi atuma hausa re hajik mayam adu loiraga laida katpa hairuk mayam saminari Yaosang Bhandara gi hairuk ni se machi manau chiche ani na hairuk se mi asina akoi gi Yaosang Bhandara gi lai hairuk katpa hairuk ni akoi ji sathara ni hajik mayam saminara si lao mayam Bhandara hau bro haubra Bhandara ani thok tori akhoi akhoi lahan khangiro paisa mayam do ani thok tori lehera ke tau lose ji asiga aina akhoi mayam singse color combination manaraga ne photo click tawdori abako ado mayam asilораga photo do laktori group photo ni the color hadi pink na pink green na green yellow na yellow orange na orange sumaina ne aina thamaga photo namhan bane abako dada amada ado mayam da ulakke kamai tawri aina photo se mayam haibiramu kamai tawri aina akhoi ngasi Bhandara akhoi gi Yaosang Bhandara loire handak sahi gi Yaosang Bhandara phajana hauna chare mayam akhoi pusu puri do
Mathang sahi amuka punna chaba oiba natra. Yes, yes. Bye bye tawra chise mayam. Bye bye.